अहानबदा मरुइबा पाउसिंग पिजरी लाकदौरिबा स्टेट असेंबली सेशन दा मणिपुर इंटीग्रिटी थुगाइना बहोनरिबा सिंगी मथक्ता अकनबा एक्शन लौखतपिनबा कोकोमी की कोऑर्डिनेटर थोकचोम समरेंद्रोना फोंदोखरे NCPCR की परीक्षा पार्ट 6.0 की मखादा issue of exam stress among the student हाइबा प्रोग्राम among asi Royal Academy of Law Bishnupur da pangkore Village Protection Force na sinduna kuki militant singa chatnariba su gi mayokta mass rally amaga loinana Manipur ki governor da memorandum ama pisinkhre Irabot Foundation Manipur amadi Horticulture Department anina lawmi singdagi lairaba matung relief camp amadi khunngam riba singda mating pangkhre Mami TV News meng tabiriba singbu yumnam JESHIKA na taramna okchari pau sandongna pizari लाकदौरिबा स्टेट असेंबली सेशन दा मणिपुर इंटीग्रिटी थुगाइना बहोनरिबा सिंगी मथक्ता अकनबा एक्शन लौखतपिनबा कोकोमी की कोऑर्डिनेटर थोकचोम समरेंद्रोना फोंदोखरे वाफम असिंग असि कोकोमी की ऑफिस दा पांगथोकपा पाउगी मिफम अमदा फोंदोखिबनी पुवारी नैनदुना येंगलुबदा एखोय मसल नुसिनादबा अमदी फम मुनबदगी लमदम असिगी मियामना तांकक कयादा खुदोंथिबा कया मायोकनादुना लागली मसीदा नत्तना स्टेट असिगी हौजिक ओइदिबा फिबम मसीदा मियामगी हक सिनखिबा मिहुद सिंगना अमत्तो ओइना लौफम थोकपा थौदांग लौरक्तबदगी इरैपाक इरमदम निंगबा नहा सिंगना कंगलादा मिहुद सिंगबो वासक हनबा हाइबसी मालेमगी पुवारीदा लेहौरगदबा अमनी मरम मसिना था असिगी कुनगनिपानदगी हौगदौरिबा मणिपुर लेजिस्लेटिव असेंबली मिफमदा मिहुद सिंगना मणिपुर कन्नबा अचेत पवारेट लौगदबनी हाइकी इंटरमी फमसिका अखोई एमएलए सिंगी थौदांगदु अपुंग फाना मियामगी मुक्ता लौना बुनमता अखोई को कौजबनी अखोई मणिपुर सि हौखिबा पुवारी निसिंग कांदा अखोई निसिंग मिनि हाइतारे कइनो दगा हौखिबा पुवारी दा मणिपुर चाही तरे खुंदापगी चौबा खुदोंथिबा मा खुंदाका सिबगी मथोखरे मसि कइनो ओइंगिनो हायरदी अखोई मतमदुदि निंथौ पालिबा लेबा अमा ओबिना निंथौ मसासिंग कोई थमुनबदगी अखोई चाही तरे खुंदावा सिदना मणिपुर सि उत्पयान देखि अदुबु अखोई म्याम तासिंगदुना तौजा हेराचंद्र चिंबा तोंगान मरिबा सिजिबो कयाना मणिपुर सि इंगलखिबनि मथंगा मखोइगी 1991 की एगो मणिपुर वार इंथौ मसिमा मसियान सिनरदगी मणिपुर सि ब्रिटिश की मुकुता ताखिबगी अखोई म्याम नौजि पौदा निसिंगनरि ओनाबा जवा असि तंगान जने केनजने सिंबा म्याम अखोई वारी और लाई खिबा पोसी कोई मसिंगी मरक्ता नुसिनतबा म्याम लैबदगी सिंगो म्याम असि खुदोंथिबसि कोई खुनाय सिना नंगदुना ला अगर अखोई हंदकी असिदसु अखोई मियाम होजिकी डेमोक्रेसी तो लेबा मोरे मियाम और मतुंग लेबा मोर मतुंगा अखोई अखोई थाकतखिबा कोई कुकीला लौबा लाना कोई 2015 2005 दा रोमै सिकाकमदना अखोई मोमिलो इंडियागा सु तोमनगिबसे मसिना मरम ओरगनी खोइ होजिक यामना अखोई लमदम मसिदा यामना खुदोंथिबा थोइबा अदुगा ग्राउंड थुगायगा कोई मिसम यामना नोमै कापसलबा मसि दा अखोई सु तोमनरिबनि हाइदना अखोई गोमेलो इंडियाने येंगदु लेगमसे मसि यामना लानबा वाफमोनी पॉलिसी नि मरमदी सुगी ग्राउंड थुगायग्रबदी मदुगी मिलिटेंट सिंग द फाजिनबा पुजिनबा नत्रगना यादरगना मखोइदा अकनबा चेत तबुसु याय अदु हिसबो तौदुना थाको थमगा नखोइ मिसम यामदा नोमै काफनबा अदुगा अखोई सेंट्रल पेराबी पोसिंग येंगदु लेबाय बसे अखोई दमदम मसिबु अखोई अतोप स्टेट हाइ मसागे स्टेट नतबा कोई उरक्पा मसागे सिटीजन उरक्पकी मोंग मालकपसे मसि खुदक्ता थादोकपिरगा स्टेट गवर्नमेंट मसि हानासि विड्रॉ तौदुना लैबनी अदु विड्रॉ तौबिरो अदुगा द सेंट्रलसु मसि पुन्ना स्टेट की मागी लैबा अमगी खुनाय अमगी कोई स्टेट अमना मसि कोई मिलिटेंट को बुदुन लेले कोई हाइ लोकी सु तौनु मसि तुओसि हायगदी सस्पेंशन ऑफ ऑपरेशन से तुओसि हायगदी मथकी मागी सेंट्रल गवर्नमेंट लोगम तोकुनि मदु याना तखिन बाय बजे अखोई
MLA Sinjiki Miang Music Matoni, Aduna, Chuandonaba, Wagi Chapman Philip, Ama Lobiraga, Century Home, Tabi will have a Pumisu, Wagi, and be my pedagi. Like assembly that whatever the assembly, whatever the Wagi. Soon the way glass or assembly or whatever seems to Tabu, and you could have a nice Tabu, I will see Kumis, I take it from the game. I think I'm on a yard no like about over when I had it for you. To sample the issue piece may have a SPG quarter may have a the police station may have a Masida, when I had the military in Tabu, who in high, and the Hojibo partner have said, Masi compromise of NCPCR ge Pariksha Parp 6.0 ge Makhada issue of exam stress among the students haiba program ama NCPCR Government of India amadi MCPCR Government of Manipur ga khutsam naduna nongmagi oiba orientation amasung sensitization program ama ngasi Royal Academy of Law Bisnupur da pangthokre Thoramadu da resource person oina chairperson NCPCR K Pradip Kumar Srimati Eliza Maishnam Royal Academy of Law SDO Nambol na chingba sangnai raba kaya na mithunglen oiduna pangthoki hairi Thoramadu da wangang loi singna horakliba lamdam sigi mahairoi singna exam matamda mayok nariba physically and mentally stress singdagi matau karam na examination pressure amadi anxiety hanta handaga ge haibna wangang khi Ngasigi Thoramadu da school manga gi mahairoi chahum henbana sarugyaduna pangthoki hairi Village Protection Force na sinduna kuki militant singa chatnariba su gi mayokta mass rally amaga loinana Manipur gi governor da memorandum ama pisinkre Governor unaba aduda Manipur gi hauzik oiriba fibam asi athuba matamda loisinbina ba wafam sing taksinki Control Office Sinam Iramdam Kanbalub upon the United Development Committee of Pukhau the Laithabi Club Panchayat Kapun na khutsam naduna upon bagi oiba mass rally amasu chatki Kundrak Pam Kendra gi mihut ama oina Tongbram Somorjit na fongdokhibada haukiba ing lisingani ga subna nipan February kungani thoidagi Bharat Sarkar State Government amadi kuki militant singa su agreement sign taunaduna chatnaba haukibani Yana Jedu da Yauriba Niti Niyam Amadi Kanglon Singh Matung Inna Makoigi designated camp that Laiduna monitoring cell na kupna monitoring Tauraga Thamba Haiba Wafam Singh Su Yauri. Rule gi wang mada kuki militant Singh na Manipur gi saktam Amadi integrity thugaina ba me ahum dagi matik chaba khusu khulai kaya paiduna maitai furupta landarak panatana micham praza Khud thaba kidnap tauba tax loba amadi lambi da lut taubana chingba kaya chathaduna lakli su gi wangmada kuki militant signa thabak thoram kaya chatharagle khangla fawba lengak na tumina leisinba amadi buffer zone da ngagliba central force singna su gengduna leibagi matangda yaningda ba fongdokpaga loinana Manipur gi governor da irang asi athuba matamda loisina ba haiduna taksinki August 22 dagi chana kiba suspension operation da leiba agreement du yoriba point sing se masi lenga aduga militant sing chatra banina aiba suspension operation se masi lotion biro masina akoi da kurung chaba aiba lauruga masi Manipur amati mati kurung akoi da landara le bapo se adu amda lotion na bagida murta suspension operation se yam to lotion biro aiba wang nasi angudaluna na ona respected governor of Manipur amati Manipur chief minister da akoi da mundam ko officially central government ki home minister ki daito kubiriba honorable Amit Sadusu akona haiba sugi matangda akona memorandum si bizabani alungasi kandamong kendra ki apunba village protection force control office sinam loina united committee of Pukhau makeng dolai thabi gram panchayat amadi iramdang kambal look ikal haiba look awum sina sinjadana ngasi yam to prazamyam damong kendra prazamyam imai ben myam na hokduna apun baba redi makak sobutiduna Manipur ki apunba akoi integrity kai be yaroi micham harpa lepu Manipur suspension operation se kudata mase wantong leitre haiba post da central government am state government am yeng changadam le haiba akan ba warol do ngasi ko memorandum sa ko panjat Lomi Singh na thariba ningthamgi manamasing sing asi yonfam leiraktabagi awaba mayok naduna leirambadagi Iravot Foundation Manipur amadi Horticulture Department anina Lomi Singh dagi leiraba matung relief camp amadi khungak riba singda mateng pangkhre
Ngasidagi hauduna Irawat Foundation Manipur ki President KH Gopen Luwangna luchingduna Kakching District ki manung chana leiba Wabagai Turian maningda leiba laumi kayana thariba kobi full kobi lei hawai truck yauna insang napi thariba mafam sing chattune gengsinki Irawat Foundation Manipur Horticulture ki makhada pikiba ningtham gi maru marang sing yamna ningthi jana hauramba mapung faramba kaya thengnakhi adubo hojik thogliba lan asina yonfam leiraktaba amadi mamal tane yolabasu leibinaba leiraktabadagi awaba ama puraktuna laumi singda achauba polum ama oirakpadagi anauba khongthang asi paikhalakpani Irawat Foundation Manipurna paikhatliba khongthang asigi matangda President KH Gopen Luwangna haikibada laumi singda pithakiba maru marang sing fazana hauramba mapung faramba asi yamna nungai mapung faraba kobilai hawai truck yauna atei manama sing asi thariba laumi sing asina yonge haina tawrabasu yonfam leitaba thogliba lan asina maram oiduna market si tharakpa kaya asina achauba cheitheng ama oina oirakpadagi laumi sing awaba fibam amada lakhi Fivam Masida, Irawat Foundation Manipurna Horticulture Department ga pulaga anauba khongthang ama oina laumi singi patuna mangda daba insang napi sing asi leishinduna relief camp amadi khungak riba singda mateng pangbagi khongthang asi lokhatpani lenga ki oiba agricultural market policy leitabana tangai fadana laumi sing amadi awaba taraba siki yengduna thauram asi paikhatpani makhatana matam khara thaurang asi paikhatkigani haina phongdokhi Koigi relief camp singsida pibaga loina na koigi khungak liba koigi loji loya singda koigi Imalepak Manipur kaibe yaroi Imalepak ki damangta koina thokani haiduna lairiba koigi khungak pa singsigi makoida koina saba thakada koigi kitang ngamjab khara hayujaba tare Irawat Foundation Manipur amadi Horticulture Department ani na khusamnara kanda makoigi mafamda su manama sing kobi adi kobi lei sing hawai truck sing koigi pibagi pota se sathabani aduna sigi suguma program ase koigi matam khara koina ngamba makhai sathagi gani habsima thamjage aduga mari leinaba department sing na su koigi miyeng changjan birakanda awaba tarwa lomi sing bukan biba aduga nakhoigi policy ama khakna makoigi punsigi future ase lepkadabani habse kaubiganu habsim tanga I thamjage Hojik chathariba lan maram oiraga kangpokpigi mafum ahumda relief material amadi interaction program pangthokre Relief camp leiriba inmates singi damakta syntax carpet winter sol portable solar lamp thermoflash immersion rod hot water bag lactogen mother horlicks mug plate sports item amadi atopa polam sing district asida hangliba relief camp langnomphai relief camp damdai relief camp amadi modbung belehem bank relief camp singda khusinakhi Khongchat aduda Honorable Chief Justice Siddharth Mirdul, Honorable Mistress Justice Golmai, Gaifu Silu Kabui, Mistress R.S. Raishang, SR Advocate, Mr. Letko Kipgen, District and Session Judge Senapati, Mr. Elek Muiva, Member Secretary, Manipur State Legal Services Authority, Ms. Kimnaiga Kipgen, Secretary, Senapati District Legal Services Authority, Mr. Suvam Basis, Joint Registrar, JUDL, High Court of Manipur, Sri Manoj Prabhakar, SP Kangpokpi, S. Baite, ADC Kangpokpi, Len Singsit, SDO, Champai, Lamilal Simte, SDO, Waichong, Pautinsai Kipgen, SDO Saitu, President and Member of All Travel Lawyers Association Amadi, Manipur, ATLAM, Khongchat Aduda Sarugyaki. Manipur gi lan gi matangda wa ama fawba nganglaktriba Prime Minister Narendra Modi na Kangpokpida JNB gi building sangaduna nemja kipgen bu thagatpa phongdokre haukiba me ahumdagi kuki narco terrorist singna maitai gi mathakta atamnana jatharakpa lan amadi Manipur dagi separate administration pigadabani haiduna changsilagliba khongjang singa sigi matangda ngasi fawba wahai amata phongdoktana leirakhiba Bharat ki Prime Minister Narendra Modi na Kangpokpi SC gi manung chana leiba Khorjang Khulda Jawahar Navodaya Vidyalaya Virtual Mota Sangabagi Thoramda Minister Nemcha Kipgen bu thagat pa phongdokre Jawahar Navodaya Vidyalaya Mahiloi Sangasi Bharat ke Awangnongpok State Singi Manungda Khwaidagi Afaba School Singi Manungda ama oiribani Kangpokpi miyamna Jawahar Navodaya Vidyalaya asibu purakpada achauba thaudang lauriba Minister Nemcha Kipgen bu thagat pa phongdokhi Ningsing bayabadi Manipur bu machet tana thugainaba amadi kukigi tokhaiba separate administration ama tanbada achauba thaudang lauriba Nemcha Kipgen gi mathakta akanba action lokhatnaba wafam sing hanadagi hauna taksinkiba laikhrabani
भारत रंग महोत्सव के कुनगमंगा सुबह एनिवर्सरी का मरी लेना मिनिस्ट्री ऑफ कल्चर गवर्नमेंट ऑफ इंडिया की मखादा नेशनल स्कूल ऑफ ड्रामा ने सिंधुना पांगथोखरे जान भारत रंग की थौरमदा कक्चिंग लेबा इंस्टीट्यूशन कयाना ऑनलाइन की खुथांगदा सरुक याखरे बसुदा कुटुंबकम हाइबा थीमदा ngasi nungtil pung 3 dagi 3 fawba pangthokiba thoram aduda Grace Cottage Academy Kakching gi mahairoi singna makhoi gi school gi auditorium da Manipur gi nat ki yansinaba jagoi fusion dance utkhi Kha Manipur Hindustani Sangeet Mahavidyalaya Kakching nasu ngasi Kakching Tudel wangmada leiba institute asigi auditorium da isai amadi musical instrument kaya gi jugalwandi utkhi Sangeet Academy Kakching gi kangbunasu Kakching Sumang Lekai da leiba institute asida maibi jagoi thang jagoi dhan dolok cholom nat sankritan pung kartal cholom na chingba utkhi hairi Joint Coordinating Committee PHED Worker and Employee Organization na Employee Chahumga Nifu Taruki Work Charge Confirmation Pibinaba Haiduna Lenga ki pungning chingsilakre. Matam sangna thabak tawjaraklaba adugumba PHED employee singi fangfam thokpa benefits sing fangdabagi matangda paugi mifam ama famkre. Joint Coordinating Committee PHED Worker and Employee Organization ki President B Gunamani Sharma na fongdokhibada chahi tara surakpaga fangfam thokpa right amadi benefit sing pibidana ngasi fawba lakli atoba department singi oinadi hairiba benefit asi ngasi fawba fangduna lakhibani Mathauda pungning changjaba suti fawba leitana miyam prajagi damakta ngasi fawba seva tawduna lakli Mamangdasu akanba strike sing changsin bagi saruk ama oina isting thingzin bana chingba kaya tawkhiba laikhre adubu prajamiyam da awaba piba oina thokpana asigumba strike asi tawbagi mahutta mari leinaba logi thongda ngasi fawba taksinduna lakhibani fangfam thokpa benefit sing asi pibinaba haiduna mari leinaba concerned minister amadi lengak asigi chief minister gi pungning chingsilagli thokpa right atai department phanghiba dumaina workshop singdi magi financial moment amta leti maramdi workshop singdi regular amta phanghiba pay facility chap mane koi gp leitabi wane aduna koi pension ju phangada ba magi rule le observe ne aduna koi financial moment lete koi gi pham thokpa right to atoba department singna phanghiba right to su pbu hai bisin ga si koina meyam da thamjari se aduna sukpina pb rekta bisin maram sikari gino sanbi du da gamena koi awabasi uraga atopa phanghiba sumaina koi gi pham to right to phangbiu masida sumpi da la agadi mi singse singda leiriba meyam tamda leiriba employee meyam singsina khang ngam da badagi tongan tongan ba education sing struggle sing la agadi madu gamena su koi da lan logani adumani irang hawdabida koi phangam thopa right court da su aya ba pira high court te su adu department te su pira ba du haksing do pbu na si media ge thongda koi stok District Administration Kakching Midang Makhada ngasi Hiyangam Girls Junior High School da hangba relief camp da Chief Minister ki haksal gi tengbang gi card sabagi thoram ama pangthokre Serau Sugnu Napat Tangjeng amadi Kangpok Pitagi Lanjena duna leiba inmate sing adugi ana ayek yawrakpada mateng oinaba District Administration na inmate sing gi health card sing sakhi Demand fangdriba fawba Delhi da chara henbagi khongjang changsin khiba limit ki president Malem Thongam Delhi police na laukhatlaga detain tawkhre Ningsing bayabadi Delhi da chattuna Manipur gi issue gi matangda mana panglaba India gi prime minister bu mikap thokhanaba gi damak ngasi dagi chara henbagi khongjang changsin ba haukrabani Lamyanba Irawat Memorial Integrated Trust Limit Manipurna January kuntraga mathoida state lengakta hojik oiriba issue asigi matangda India gi Prime Minister bu hakthenga lakpiduna irang asi loishinana ba honabada thodang yahanabagi damak ayiba chebau thabinaba numitara mangani gi matam thaduna lakhiba du ngasi gi lengakna karigumba makhal amatagi thabak amata lokhat pirakta badagi khongjang asi changsin khibni सामने से बनाओ सामने से बनाओ
यार के साथ तो चलो तो बाद में मैं खुद के साथ जाऊंगा अंदर तो उसके साथ ही चलो सर अखोना जनवरी की डेट 31 दा अखोई की स्टेट लेंगाता अखोई इंडिया की पीएम बु मणिपुर दा लाक्पिनाबा इनवाइट तौबियु हाइबा अकन प्रेशर गा लोइना नुमि 15 नि मतम थाबगा लोइना अखोइना लिमिटना स्टेट लेंगा की मफम दा थमजेखिबा वाफम अदु स्टेट लेंगा ना करिगुंबा हिरम अमता थबक तो ओंथोकपिरक्तबदगी अखोई की लिमिट की टीम दिल्ली दा हक्थिना लाक्तुना गेम तौदुना लेजरबा मतुंग ngasi asi akoi hunger strike ki khongjang si chamsinaba phire akoi ngarang lawjabani adubu ngasi gi khongjang asi ngasai nuthin pung ama ta ba matam dagi akoi pung mari faugadi aduma akoi phajana satharaki adubu pung mari gi matung dagi di Delhi police ki team ama laaga mafam da protest tawbagi ayabado permit phangdabana maram oiraga tawba yaroi habana sigba tawbadagi akoi gi team ase pulap pick up tawba matung da hujuse police station manungda aikoi se leijari adumoina हाइरिबा खोंजंगसिदि अखोइना मखाताना चंगसिनगनी अमदि सबजाबा खोंफामदा लेपनी हादुना लाउथोखिबगी मतुंगिना अमदि मियामना सो अखोदा सपोर्ट पिबिरकबगी मतुंगिना मियामगे सपोर्ट अमदि अखोइन तौजगदोरिबा थबक थोरमसिंग असे अखोइ मपुंग फाना तौनी डिमांड फंगद्रि बावबा हल्लोय हाइखिबा असेतो फिरेबदो हुजिक फावबा अखोइ हंजेद्रि अदुमोइना अखोइना प्रोटेस्ट तौगदोरिबा मफम चपचाबा मफमसे मखोइना अमतना पिबिद्रबनिना हौजी अखोइ मोइना फाबा लाए अदु फाबा ला मदुदा हौजी सिन दांग मतमदा अखोइ जे मु चतख्रो हाइरे अदु अखोइ जे फाबा मोइना लाकपिरबनिना अमु अखोइना पामिबा मफमदुदा सु मखोइना थिनबा ngamdrabaniना हौजी अखोइ पुलिस स्टेशन थोंजू केंद्र की मनुंग चना लेबा इम्फाल ईस्ट की ओक्रम चुथेक लेबा नहारोल याइफा थौरांग क्लब ओक्रम चुथेकना मपुंग ओइना थौदांग लौदुना माइकाई असोमदा हांगदुना लेरिबा लोकल सिंग असिदा क्लब मंगाना हाइबदी NYTHC ओक्रम चुथेक मैरा बासिखोंग मंगाल बासिखोंग ममांग लेकाई BPYC बासिखोंग कोंगबा इरोंग अमदी USYUC उचेकोन हाइरिबा क्लब सिंग असिना कोनबा मफम सिंगदा मना मसिंग थादुना होनादुना लाखिबनी अदुगा सा सन सगोल यावना थादोक पिदनबा हानना मांगजौनना हौखिबा जनवरी 5 दा नुंगतिगी फोंगबा पाउचे सिंगदा खंगहनखिबा लेख्रबनी हाइना क्लब मंगाना थादोरकपा चेरोल अमदा खंगहलगली अदुबु मसिकी मायोक्ता सासन सगोल न चिंगबा अदुम थादोक्तुना लेबदगी हौखिबा फेब्रुवारी 19 दा सगोल खरा फाजरे हाइरिबा सगोल सिंग असि मपुना लौखतपिनबा मांगजौनना इलेक्ट्रॉनिक मीडिया अमदी पाउचे सिंगदा खंगहनखिबा लेख्रबनी अदुबु सगोल सिंग असिगी मपुना हायेंग कुनगा हुमदोय फावबगी मनुंगदा लाक्ट्रबदी सगोल सिंग असिगी अशोक अपन सिंग असि अनाबा यावरकपा तारबदी मखाताना हाइरिबा क्लब मंगा असिना दायित्व पुबा ngamloi हाइना चेरोल असिना मखा तारगली इंडो बांग्लादेश बॉर्डर दा नियम की वांगमदा सासन ललोन इतिक तौबा मियोय अमा बॉर्डर सिक्योरिटी फोर्स ना कापतुना हाटख्रे इंडो बांग्लादेश बॉर्डर दा आइना यादबा माओंगदा सासन ललोन इतिक तौबा मियोय अमा इंडो बांग्लादेश बॉर्डर ngak senbagi mathau tawriba बॉर्डर सिक्योरिटी फोर्स BSF पर्सनल सिंगना नोंगमैना कापतुना हाटख्रे हाइरि लेखिद्रबा मियोय असिगी ममिंग सहीनुर इस्लाम चही कुनगतरु असम कुकुमरा विलेज तगिनी हाइरि हाइरिबा मियोय असिना ngarang अहिंग नारोंदा बॉर्डर दा चटनरिबा नीति नियम की वांगमदा मसिंग यामलबा सासन पुना बहोनरंबदा बॉर्डर सिक्योरिटी फोर्स BSF ना कापतुना हाटखिबनी हाइरि 322D की मखादा लेरिबा लायंस क्लब ऑफ थौबाल निसिंदुना ngasi liver amadi thyroid disease की matangda नोंगमगी ओइबा फ्री डिटेक्शन कैम्प अमगा लोइनना हेल्थ अवेयरनेस प्रोग्राम अमा खेत्री संगलेन थौबालदा पांगथोखरे liver test humdra rom amadi thyroid test kun lemna test tawbaga loinana layong kaya gi matangdasu awareness pikiba thoram aduda lions club of thobal gi membership president O Ibomcha secretary A Modhuchandra amadi past region chairperson su oiriba retired CMO Dr KSH Manglem su sarugyakhi केम अदुगा मरी लेनना पास्ट रीजन चेयरपर्सन डॉक्टर KHS मंगलेमना फोंगदोरकपदा लायंस क्लब ना पांगथोकपा तोंगान तोंगान बे एक्टिविटीज सिंगी मनुंगदा हेल्थ एक्टिविटी की मनुंग चन्ना ngasi थौरम असि पांगथोकपनी अनाबा मियोय सिंगना मसादा लेरिबा अनाबा सिंग अदु मतम चाना खंगदोक्तुना मतम चाना चेक्सन थौरांग सिंग लौखत चाहौबा ngamnanaba pandamda केम असि पांगथोकपनी मांगजौनना चेक तौथोक्तुना ओइरकदबा पामदबा अनाबा कयादगी ngakthok hauba haibasi yamna maru oiba amani haina phongdoraki
Jinkuki Singdagi Lalon Itik Damak Poche Loduna Lalon Itik Tobiganu Haina Federation of Civil Society Organization Fox na Thadurakpa Cherol Asina Kanghalagli. Print amadi electronic media gi khuthangda khanghanjakraba matungda Khwairamban Kaithal amadi tongan ba district singi Kaithal singda drive chathaduna lakli. Jinkuki Singdagi Yongchak amadi atai lalon pot kaya chawna puthorakpada maru aina chenaba mioi singi mathakta hojik chathariba drive asidagi hena kanba drive changsilakpa matamda maikai gi club amadi maira paibi imaibel singna mateng pangbina bawafam sing thamlakli. Hauzik Thogliba Lan Asina Maram Oiraga Miam Pumnamak Kam Thengna Wanaraba Matam Masida Lalon Itik Tobiganu Haiba Wafam Legte Adubu Jinkuki Singdagi Yongchak Amadi Lalon Pot Lauduna Karbar Tobiganu Haiba Wafam Kaktani Gyamlaba Manipurgi Sel Myanmar Romda Chatkhribasi Yengnaba Jinkuki Singi Khutta Yauduna Makhoigi Economic Fagadhan Bada Ekoina Chawna Mating Pangba Oina Thokhale Maramasina Chathariba Drive Asida Miyamnasu Cooperation Pibiduna Apunbagi Saktamda Jinkuki Singna Ragliba Asigi Mayokta Lantheng Minasi Haina Federation of Civil Society Organization Fox Manipurgi Secretary Nares Mangangna Kudik Piduna Thadurak Pacherol Asina Hairi Masak Khangdaba Khulai Paiba Singna NSTN IM gi Deputy Leader Oiba Mioi Ama Kaptuna Halam Le Hairi. Thasigi Kungama Thoida Nagaland gi Manung Chanalaiba Mon District ta NSTN IM gi Kilonsar Kamfei Yon Konyak Koba Mioi Ama Masagi Yumda Masak Maming Khangdaba Khulai Paiba Mioi Taruk Changlaktuna Nongmaina Kaptuna Halam Le Hairi. Hauzik Faubagi Oina Kanana Karigidamakta Mahakpu Halam Libano Haiba Khangbangam Hairi. Thoubal District ki tongan ba sinfam singda leiriba mioi singna katpirak pa senfam amasung District Administration Thoubal na award pa senfam haptuna leiba ultrasound unit ki medical equipment ngasi Deputy Commissioner Thoubal gi conference hall da pangthokpa achamba thoram amada hospital gi staff singda khusinakre. District Administration Thoubal na sinduna pangthokiba medical equipment khusinabagi thoram aduda Deputy Commissioner Thoubal Ahanthem Subas IAS na haikibada ngasi khusinariba khulai asina hana District Hospital gi ultrasound unit ta award pa khudong chadaba kaya mayok naramba adu mengkhatpa ngamduna district asigi miyamda kanaba fanghanba ngamlagani haiki. Khulai asi lupa lakh aniga lising kunga mari piba khulai ni. Masi district asigi pukchel chawraba tongan ba sinfam singda leiriba mioi singna katpirak pat lupa lakh amaga lising nifuga mangada award pa senfam aduna district administration na puthoklaga leibani. Pukchel chawraba senfam kaya katpiriba mioi sing adubu thagatladuna DC Subasna Makata na hai asigong hospital asi fagatna bagi damakta senfam kaya katpirakliba mioi sing asina lamyan ba oiraga district asida leiba atay mioi kaya nasu makata na senfam kaya katpirakhigani hai bagi thazaba adu thamjari. Masina District Hospital asigi awat apa kaya du mengkhatpa ngamduna Imphal da leiriba achau ba hospital singumna ana layeng chathaba ngamgani. Hanasu mamangda Manipur State Cooperative Bank amasung SDFC Bank na jingbana su medical equipment kaya marum District Hospital da khusinaba laikre. Miyam na tungkoina afaba hospital ama oina ba ikhoi punna hotna minasi haina su appeal tawki. Thoramadu da Sarugyakibi District Hospital Thoubal gi ultrasound unit ki sonologist Dr. Mutum Rinana hana hospital asigi ultrasound unit ta thengnaramba award pa du ngasi sinabiragliba khulai asina khara makhai di koklagani haina district administration amadi senfam kaya katpiragliba mioi singbu thagat pa phongdokhi. Thoubal district ta kogi nong nobo no haitare koina district administration sinjaraga ikoi District Hospital Thoubal gi oina darkar taba medical equipment sing se ekoi ho budagi hona koi hoki ba chahi ama sigi manungda ekoina tongan ba source sing dagi ekoina darkar taba equipment sing se ekoi donation to halaga lakhibani mamangda Manipur State Cooperative Bank amasung HDFC Bank na ekoi medical equipment mayam ama dan to birakre maduna ekoi gi Thoubal district ki oina praja singi layeng bada aduki matik kanaba PNI mayam da thamjage duga ngasi gi sina amuk ekoi gi Thoubal District Hospital la leiriba ekoi gi ultrasound unit sigi ekoi gi khulai ama masi yaugda basina ekoi da issue macha he tholaga tawba adu masi gi linear prof si ekoi na
district administration का खुशम नरगा कोई मियोई खरा ना कोई की donation तौर का है तारे यहाँ हानबो इना कोई district से की यहाँ हानबने थौबाल district से दले बिरिबो official सिंह अमसुंग थौबाल की प्रजा सिंह ने district से की कानन नबा district hospital ले हो बदा खुलाई रगा दी दरकार ताब दो कोई में हम पुंजन नरगा इनो तोक्षी है ना तो बुदगी कोई मधुगी लोकजभा Exam hayeng khakta ngairaba fawba bosemgi secretary haptaba laibak thibani haina Socialist Students Union of Manipur SSUI gi Publicity and Information Secretary Salam Inawyai singna thadurakpa cherol amada phongdorakli Mahiroi lising kaya gi marai baglep kadoriba SSLC examination lawriba bosemgi hauzik fawba secretary ama happy dabasi Education Department mathau masak khangdre takpani Exam na hayeng khakta ngaira kansida bosem gi secretary haptaba natraga extend tawdaba paliba lengak na mahiroi khunai gi khanbidre haibaga phangkakni yamna chiraba tanfam asida maruoina kuki narco terrorist singna maitai khunai gi mathakta landarakpagi awa maisa langlingai cheirakta pangthokadoriba exam asigi sensitive oiba fibam khangna lengak na thabak lokhatpiu Exam maya natraga di SSUM na hauzik thokliba lanfam sigi yenglaga karimata hairam dabasu yai tawigum basung exam na hayeng khakta ngairakpa pungjada oibanina lengaki achinba mayam marak sida tangai fadana secretary ama nauna khanbiyu natraga hana oiramba secretary da matam khara extend tawbiraga exam asi mai pangna pangthoknaba sinbiyu lanfam sida awamaisa langdaba kanasu yaude loinana lengakna kokta khut hapna waba pungfam oi haiba loop asina khangje maramaduna loop asina su akanba wafam natraga ihau hauduna hanadagi awaba nanglaba lengakta awaba pibagi apamba leite athuba matamda lengakna bosemgi secretary gi award pa mention binaba cherol asida lengaki pungning chingsilagli Athok pam mera paibi apun balup na haukiba me ahumdagi chatharakliba kanglup ki rang asida awaba taraba sing amadi lan ngagliba local volunteer singda mating pangduna lakpagum ngarang su sugnuda lan yauduna khun ngagliba volunteer singna sel yauna chana thaknaba polam kaya tengbangkhre Athok pam mera paibi apun balup ki president KH Kripani amadi vice president Yumnam Bimola na luchingduna chatkhiba tengbang khongchat aduna lan ngakliba volunteer singda sel oina lupa lising kungamathoi amadi chana thaknaba polam sing adu tengbang lamkhi hairi The Kanglei Mime Theatre Repertory na Bharat Sarkar Ministry of Culture CFPG scheme gi senthang makhada heroi amagi isai kauba mime play ama theatre asigi complex langthabal kunjada utkre haina The Kanglei Mime Theatre Repertory Publicity in charge Hizam Rajesh Singh na thadorakpa cherol amada phongdorakli Thauramadu Oken Amakcham Amasung Kanglei Mime gi President Oiriba M Sasikanta Sharma Thaurammapu Oiki Mime Hainadi wa ngangdana sanaba lila asi art tauriba ekhoida asuki matik maru oi amadi Manipurda art makhal asi hena yokhatpa mathau tai haina Oken na phongdokhi irang asina maram oiraga art taunariba ekhoina ningkha tamna sanaba ngamde ireiba kisu khandaba yade Mayam asi yenglaga thoram asi pikna hotnare haina phongdokhi Mime lila asi English ki saireng The Rights of Ancient Mariner haiba ACT Coleridge na iba aduda yumfam oiraga Sri Yumnam Sadanandana direction piba lilani haina cherol asina makhatari Kamzong amadi Ukrul District ki Divisional Forest Officer DFO transfer tauba yaning de athubada revoke taugadabani haina all Yaripok New Burma Road Truck Owner Welfare Association Yaripok ki President M Dir Jahurna khudek piduna thadurakpa cherol amada mari leinaba authorities singi pungning chingsilakli DFO gi transfer order thoklakpa sina dry season gi matamasida timber business tauriba amadi truck chalairiba truck owner singdasu achouba saitheng piri Others in official gi oiba thabak thoram singda thengna hal ngakpigani thengtha hale cherol asina makha taraduna Tangkhul Naga Timber Association TNTA na hiramasiga mari leinana changsilakpa khongjang singda association asina su saugatkani haiba wafam su cherol asida pali Churachandpurda internet service thingbagi matam February 13 fawba sangdokre
Churachandpur Police Head Constable ama Kuki militant singa pullaga nongmai kappa yauri haibagi matangda thabaktagi suspend Taukibagi Wahauda district asida irang horaktuna tha asigi taraga mangada DC amadi SP police mai thakiba amadi irang laksin naba honabada misimina kaya yaurakpadagi irang laksin naba mobile internet thingzinduna lakiba do February 13 fauba thingkigani hairi Manipur lenga ki Chief Secretary Vinit Josina thadorok pacherol amana hai thasi ki taraga mangada Churachandpur da thokiba irang aduna maram oiraga district asida numit mangani gi oina mobile internet service thingzinduna thamdakhibani lambi gi divider da thaba upambi kaya yengsinbida bagi kangkhre Imphal City Fazahan Nabagi Pandamda Manipur Lengak na Thabak Thauram kaya paikhatuna lakli Imphal Masak Fazahan Nabagi damakta paikhat pa thabak thauram singi manungda lambi gi divider da makhal makha kaya gi lai amadi mapalamdagi pusilakpa atangba pambi kaya amasu thari pambi sing asibu ningthi na ngak senduna hauhan bahaibasi lengaki maru oiba Forest Department amadi Environment and Climate Change hariba department ani asida sinaduna lakli Mafam ayambada leiriba divider singda hauriba pambi sing asi ayamba sarukti kangkhre kaya amana sigada bagi ngaiduna leiri fibam masi yaura fauba mari leinaba department singna ngasi fauba yengsin bidana leiri lambi da chalamba mioi amana fongdorak pagi matung ina Manipur gi irang asina maram oiraga tha tara henjilak la fauba divider da hauriba pambi sing asi ising marik amata chaibiba ude asigumba thabak sing asi mari leinaba authority singe miteng changbina ba pungning chingsilakli Taruk Subak Kairao Makting Football Association Sinduna Pangthorak Pagi Makha Chatharakpa Oina 6A Side Men's Football Tournament in Lising Aniga Subna Kungamari gi match ki fall singi ahanba match da 3 Brothers versus Kanglei Naha FC team anisina sanaki bada 3 Brothers na goal Sino amasung Kanglei Naha FC na goal ahum chanduna thoikre Anirak suba match da SEYC versus ASKER FC na aroiba pungfam phau sanaki bada SEYC ahum amasung Askar FC na ahum chanaduna match goal manaki hairi makata na match sing adumak sanaki ni hairi Hojek aroibada maroiba pau mukhana Lakadauriba State Assembly Session da Manipur Integrity Thugaina Bahonariba Singi Mathakta Akan by Action Laukat Pina Bakokomi ki Coordinator Thokcham Somarendro na Fongdokre NCPCR gi Pariksa Part 6.0 gi Makhada Issue of Exam Stress Among the Student Haiba Program Ama Ngasi Rawal Academy of Law Bisnupur da Pangthokre Village Protection Force Nisinduna ki militant singa chatnariba sugi mayokta mass rally amaga loinana Manipur gi governor da memorandum ama pisankre Amadi Rabot Foundation Manipur amadi Horticulture Department anina lawmi singdagi lairaba matung relief camp amadi khungak riba singda mating pangkhre Mami TV News में tabiri basing bo amukahana khurumjari